ꯐꯖꯕ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯛꯆꯥꯡꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯆꯨꯝꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯖꯩ ꯍꯥꯏꯅ ꯂꯧꯅꯕ ꯆꯠꯅꯔꯤꯕꯁꯤꯡꯗꯨꯕꯨꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯏꯗ ꯌꯥꯎꯖꯔꯛꯂꯕ ꯖꯦꯅꯦꯇꯤꯛ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯅꯁꯨ ꯈꯟꯅꯩ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯑꯃꯗꯤ ꯐꯦꯁꯟ ꯏꯟꯅꯔꯤ ꯊꯥꯡꯐꯥꯎ ꯊꯥꯗꯨꯅ ꯐꯖꯊꯣꯛꯅꯕ ꯍꯣꯠꯅꯩ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯣꯝꯕꯨꯁꯨ ꯐꯖꯊꯣꯛꯍꯟꯕ ꯉꯝꯕ ꯔꯤꯁꯔꯆ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯃꯤ ꯑꯅꯧꯕ ꯑꯃ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯊꯣꯏꯅ ꯐꯖꯩ ꯐꯥꯎꯈꯤꯗ꯭ꯔꯕꯁꯨ ꯁꯨꯝ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯗꯒꯤ ꯐꯖꯊꯣꯔꯛꯑꯦ ꯍꯥꯏꯅ ꯐꯥꯎꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯑꯃꯔꯣꯝꯗꯅ ꯑꯍꯥꯟꯕ ꯎꯈꯤꯕꯗ ꯌꯥꯝ ꯐꯖꯩ ꯈꯜꯂꯝꯃꯒ ꯀꯣꯟꯅꯗꯤ ꯁꯨꯝ ꯄꯥꯝꯃꯛꯇꯕ ꯍꯩꯅꯔꯛꯇꯕꯁꯨ ꯌꯥꯎꯕꯤꯔꯝꯃꯅꯤ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯐꯖꯕ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝꯗ ꯑꯪꯀꯒꯤ ꯐꯣꯔꯃꯨꯂꯥ ꯃꯥꯟꯕ ꯒꯣꯜꯗꯟ ꯔꯦꯁꯤꯌꯣ ꯑꯗꯒꯤ ꯐꯤꯕꯣꯅꯥꯆꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯁꯤꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯕꯨ ꯈꯟꯅ ꯅꯩꯅꯩ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯁꯤꯜꯂꯒ ꯆꯦꯟꯕ ꯃꯁꯤꯟ ꯑꯃꯒꯤ ꯃꯑꯣꯡꯗ ꯐꯥꯎꯍꯜꯂꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯅ ꯅꯝꯅ ꯂꯝꯖꯤꯡꯕ ꯏꯃꯣꯁꯅꯦꯜ ꯕꯤయింꯁꯤꯡꯅꯦ ꯁ꯭ꯇꯗꯤ ꯀꯌꯥꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯍꯩꯅꯗꯕ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯣꯇꯣ ꯎꯠꯂꯕ ꯃꯇꯨꯡ ꯌꯦꯡꯍꯟꯕ ꯃꯤ ꯃꯃꯥꯏꯁꯤꯡ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯋꯥꯠꯂꯦ ꯍꯥꯏꯗꯅ ꯑꯌꯦꯡꯕꯁꯤꯡꯅ ꯔꯦꯇꯤꯡ ꯄꯤ ꯁ꯭ꯇꯗꯤ ꯑꯃꯗꯅ ꯅꯝꯊꯤꯕ ꯃꯅꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯛꯆꯥꯡ ꯃꯅꯝ ꯅꯝꯂꯒꯁꯨ ꯃꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯍꯟꯊꯩ ꯍꯥꯏꯅꯁꯨ ꯎꯠꯂꯦ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚꯅꯦꯁꯁꯦ ꯑꯌꯦꯡꯕꯗꯨꯗ ꯐꯥꯎꯍꯜꯂꯤꯕ ꯏꯊꯤꯜꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕꯅꯤ ꯃꯤ ꯑꯃꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗꯨꯅ ꯃꯥꯕꯨ ꯑꯇꯩꯁꯤꯡꯅ ꯄꯥꯝꯅꯩ ꯄꯥꯝꯅꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯈꯛ ꯅꯠꯇꯅ ꯃꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯇꯩꯅ ꯀꯔꯝ ꯎꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ 1970sꯇꯒꯤ ꯊꯤꯖꯤꯟꯕ ꯍꯧꯅꯔꯛꯈꯤ ꯁ꯭ꯇꯗꯤꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯗ ꯃꯤ ꯑꯇꯩꯒꯤ ꯐꯣꯇꯣꯁꯤꯡ ꯎꯠꯈꯤ ꯐꯣꯇꯣꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡꯗꯨ ꯀꯝꯗꯧꯏ ꯍꯥꯏꯕ ꯃꯇꯦꯛ ꯑꯃꯃꯝꯁꯨ ꯍꯥꯞꯈꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯅꯥ ꯑꯃꯒꯤꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯋꯥꯈꯜ ꯇꯥꯏ ꯍꯥꯏꯅꯏ ꯑꯇꯣꯞꯄ ꯑꯃꯒꯤꯗꯅ ꯃꯁꯥꯒꯤꯇ ꯈꯜꯂꯤ ꯈꯣꯟꯗꯥ ꯐꯖꯕ ꯋꯥꯠꯂꯤ ꯈꯔꯒꯤꯗꯅ ꯑꯐꯕ ꯒꯨꯟꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯐꯥꯒꯤ ꯍꯩ ꯂꯦꯝꯃꯤ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯒꯜꯂꯤ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯒꯨꯟ ꯈꯨꯗꯝ ꯑꯣꯏꯅ ꯐꯤꯡꯒꯠꯀꯜꯂꯤ ꯃꯤ ꯅꯣꯛꯅꯒꯜꯂꯤ ꯃꯤꯋꯥ ꯉꯥꯡꯒꯜꯂꯤ ꯑꯁꯤꯅꯆꯤꯡꯕꯁꯨ ꯍꯥꯞꯄꯝꯃꯤ ꯁ꯭ꯇꯗꯤ ꯈꯔꯗꯅ ꯍꯦꯟꯅ ꯀꯨꯞꯊꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡꯗꯨꯕꯨ ꯁꯟꯗꯣꯛꯅ ꯇꯥꯛꯑꯝꯃꯤ ꯈꯨꯗꯝ ꯑꯃꯅꯤ ꯄꯟꯖꯒꯦ ꯑꯍꯥꯟꯕꯗ ꯅꯣꯡꯃ ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯃꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯛꯈꯤ ꯑꯩꯅ ꯁꯦꯜ ꯈꯔꯒ ꯆꯥꯅꯕ ꯈꯔꯒ ꯄꯤꯕꯤꯔꯝꯃꯤ ꯑꯅꯤꯁꯨꯕꯗ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯛꯄ ꯃꯔꯨꯞ ꯑꯃꯅ ꯇꯤꯅꯥꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏ ꯃꯤꯒꯤ ꯃꯄꯣꯠ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅꯕ ꯇꯧꯗꯦ ꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯃꯒꯤꯗꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯏ ꯇꯣꯝꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏ ꯃꯍꯥꯛ ꯅꯣꯡꯃꯇ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯁꯦꯜ ꯈꯥꯏꯕ ꯌꯥꯎꯈꯤꯗꯦ ꯑꯐꯕ ꯒꯨꯟꯁꯤꯡ ꯄꯜꯂꯝꯕ ꯐꯣꯇꯣꯁꯤꯡ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯔꯦꯇꯤꯡ ꯋꯥꯡꯈꯤ ꯐꯠꯇꯕ ꯒꯨꯟꯁꯤꯡ ꯄꯟꯕꯁꯤꯡꯗꯨꯅ ꯐꯖꯕ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯝꯈꯤ ꯔꯦꯇꯤꯡ ꯂꯣꯏꯅ ꯅꯦꯝꯂꯝꯈꯤ ꯃꯇꯥꯡꯁꯤꯗ ꯔꯦꯇꯤꯡ ꯋꯥꯡꯅ ꯐꯪꯂꯤꯕꯁꯤꯡ ꯑꯗꯨꯅ ꯐꯕ ꯍꯦꯜꯂꯤ ꯄꯥꯝꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡꯗꯨꯅ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ ꯑꯐꯕ ꯒꯨꯟꯁꯤꯡꯅ ꯃꯤꯕꯨ ꯐꯖꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯦ ꯁ꯭ꯇꯗꯤ ꯀꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯠꯈꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯝꯕ ꯒꯨꯟꯁꯤꯡꯅ ꯃꯤꯕꯨ ꯍꯦꯟꯅ ꯐꯖꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯕꯤꯅꯤꯡꯂꯝꯒꯅꯤ ꯁ꯭ꯇꯗꯤꯁꯤꯡꯁꯤꯅ ꯒꯨꯟ ꯑꯍꯨꯝꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯣꯡꯊꯣꯛꯍꯜꯂꯤ ꯑꯍꯥꯟꯕꯗ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯅꯤꯁꯨꯕꯗ ꯃꯤꯅꯨꯡꯁꯤ ꯍꯩꯕ ꯊꯧꯖꯥꯜ ꯂꯩꯕ ꯑꯍꯨꯝꯁꯨꯕꯗ ꯃꯇꯦꯡ ꯇꯧꯒꯟꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯁꯤꯅꯤ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯐꯖꯠꯁꯤꯕꯨ ꯃꯣꯔꯦꯜ ꯕ꯭ꯌꯨꯇꯤ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯐꯦꯛ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯑꯗꯨꯝ ꯆꯨꯝꯃꯤꯁꯨ ꯍꯥꯏꯔꯤ ꯕ꯭ꯌꯨꯇꯤ ꯀ꯭ꯋꯤꯟꯕꯨ ꯑꯣꯏꯒꯦꯔꯥ ꯆꯥꯡꯆꯠ ꯑꯃꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯛ ꯐꯖꯗꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯄꯔꯁꯅꯦꯂꯤꯇꯤ ꯇ꯭ꯔꯦꯠꯁꯤꯡꯅ ꯑꯎꯕ ꯑꯌꯦꯡꯕꯁꯤꯡꯗ ꯃꯌꯥꯏ ꯂꯣꯏꯅ ꯄꯥꯜꯍꯜꯂꯤ ꯍꯥꯏꯔꯦ ꯁꯨꯛꯈꯪ ꯈꯪꯅꯗꯕꯁꯤꯡꯗ ꯐꯣꯇꯣ ꯑꯃꯗꯤ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯒ ꯌꯦꯡꯍꯜꯂꯨꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯈꯪꯅꯕꯁꯤꯡꯗꯒꯤ ꯔꯦꯇꯤꯡ ꯑꯃꯨꯛ ꯈꯣꯝꯒꯠꯂꯒꯁꯨ ꯌꯦꯡꯈꯤ ꯃꯁꯤꯗꯒꯤ ꯐꯪꯂꯛꯈꯤꯕ ꯐꯜꯗꯨꯅ ꯍꯦꯟꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯣꯏꯔꯛꯈꯤ ꯂꯣꯏꯅ ꯇꯤꯟꯅꯕꯅ ꯃꯤ ꯑꯃꯒꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚꯅꯦꯁꯀꯤ ꯆꯥꯡ ꯀꯔꯝ ꯂꯦꯞꯍꯜꯂꯤ ꯍꯥꯏꯕ ꯃꯁꯤꯅ ꯇꯦꯁ ꯇꯧꯈꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯁ꯭ꯇꯗꯤ ꯌꯥꯎꯔꯤꯕꯁꯤꯡꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯌꯔꯕꯨꯛꯀꯤ ꯐꯣꯇꯣꯁꯤꯡ ꯌꯦꯡꯍꯜꯂꯒ ꯁꯛ ꯐꯖꯕꯒꯤ ꯔꯦꯇꯤꯡ ꯄꯤꯍꯟꯈꯤ ꯑꯃꯗꯅ ꯁꯨꯈꯪ ꯈꯪꯅꯗꯕꯁꯤꯡꯗ ꯑꯣꯏꯅ ꯌꯔꯕꯨꯛ ꯐꯣꯇꯣꯁꯤꯡꯗꯨ ꯔꯦꯇꯤꯡ ꯇꯧꯍꯟꯈꯤ ꯃꯤ ꯑꯃ ꯏꯁꯥꯃꯛꯀ ꯈꯪꯅꯕꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯑꯣꯏꯗꯕꯒ ꯑꯆꯧꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯛꯈꯤ
Study du da yaukhiba nupi amana nupa amagi photo bu khwaidagi attractive oide haike. Adubu photo da yauriba nupa du sukhang khangdaba singnade changda amada adum yai hainai. Karigi nupa du thi hairiba no maram hanglubada mi usitaba wata khonda thibani haidana yam hainadana hairakhi. Hairibasidi nupadugi mapan thongi masak matauga mari suklai leinadrabasu nupiduna masak sukyeng yengningdaba mini haina fauki. Atopa amadana chayol taruki archaeology course amada yaukhiba mahairoi singbu thijiloi singna inaduna study ama tauki. Mahairoi sing amana amabu ihan hana unaba numit aduda amana amagi sak rating pinahanki. Course loirakpada rating amukasu pinahanbada achauba ahongba ama uba ngamki. Khudam moina nupi ama ahanbagiduda rating yam nemna fangki adubu course loirakpada mayamna yaba hotnaba kanba member ama oirakpadagi hana 9 gi manung 3.5 khak fanglamlabasu kondadi 7 da haigalakhi. Khudam singsina utlibase sak fajaba haibasi sak khaktana oihanba natte mi ataiga karamna connect tawi haibanasu sembi haiba asine. Masi interaction appearance theory ne explain tawe. Positive interaction oiraba nungaiba wari amadi afaba tauba asina chingbana matamgi matung inna Phajathokhalle nungai khidaba oiragana thijal halle. Masida neuroscience nasu yamna kanaba langla langjin ama pibi. Phajaba maithong ubada ngalakpa brain gi saruk medial orbitofrontal cortex haribase mina thaujal haiba thabak tauba ubadasu chap manaba mawongda ngalae. Phajabaga thaujal haibaga si aikhoi brain na manaba mawongda process tawi haibane. Amaromdana negative emotion ga mari leinaba insula cortex kauba brain ge saruksina phajadaba sak ubadasu athiba magun ubadasu manana respond tawi haina utle. Evolution ki mityeng dagisu hariba singsigi wahan thokle halle. Kuchu kumen sengba mai mit amadi hakchangi fibam chumbana midu masamau fai haibagi ingit oiduna chada nauda minaba yaba partner ama oibagi jang wangi. Sak phajabada apamba poklibagi achauba maram haibabu masine. Adubu personality gi thodang su chawe. Midu farabadi afaba partner oiba amade matik chaba mapi mapa oibagi oithokpasu hengadoribane. Macha masu yoktuna makhata na miyoiba jate mai pak na hingthahoba ngamgadoribane. Aduna phajaba haibase mapan thongda uriba sak khaktadu natte nungda cheliba singdugisu achauba saruk ama yauri haibane. Mapan thonggi maki tamak semlaga migi minungshi thaujalbu asonbani khaliba asengba pukchelbu apangbani haribado miyoiba amagi luthaba wanthok khangdriba amane. Amaromdana migi afaba uriba Phajaba gun sakhangliba mahak aduma phajaba mi amani haibasu takjai. Hanadagi sak phajaba oigera oiroigera hena afaba mi oiragade Phajathoi haibasimadi sukau kaurugumse. Maramdi aikhoi sakpu nungpan fauna amuk hena nganthokhan mangambase moral beauty amade atai singbu karam faholi haibasinane.